ꯊꯥꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯎꯕꯅꯤ ꯅꯥꯄꯆꯤꯛꯅ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯁꯣꯟꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ 하유 그노 ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ 그러게 ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯤꯁꯥ ꯆꯥꯔꯝꯅꯤ ꯆꯥꯔꯝꯃꯣꯏꯁꯨ ꯈꯪꯗꯕ ꯂꯩꯅꯥ ꯄꯛꯑꯝꯅꯤ ꯄꯛꯑꯝꯃꯣꯏꯁꯨ ꯈꯪꯗꯕ ꯅꯍꯥ ꯑꯃꯗ ꯇꯝꯕ ꯉꯝꯗꯅ ꯌꯨꯝꯕꯥꯜꯂꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯍꯟꯁꯤꯅꯕꯨ ꯐꯔꯦꯗ ꯇꯊꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯅꯨꯄꯤ ꯊꯤꯕꯁꯤꯁꯨ ꯌꯥꯝ ꯊꯦꯡꯃꯜꯂꯗꯤ ꯅꯥꯇꯩ ꯆꯥꯗꯕꯖꯥꯠꯅꯤꯀꯣ ꯁꯛꯄꯨꯗꯤ ꯄꯪꯐꯥ ꯐꯖꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯔꯤ ꯗꯥ 이빠 파카트리도 가이기노 한싱나 실리바 루홍보기 타오랑시부 가리 간비리게 ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯗꯤ ꯀꯦꯅ ꯃꯧꯅ ꯍꯤꯡꯕ ꯌꯥꯝ ꯄꯥꯝꯃꯤꯉꯣ ꯄꯥꯝꯕꯤꯌꯨ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯀꯅꯤ ꯃꯗꯨꯁꯨ ꯊꯤꯡꯖꯔꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯨ ꯑꯩꯗꯤ ꯍꯩꯖꯗꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯖꯩ ꯀꯨꯏꯔꯦ ꯑꯩ ꯏꯊꯟꯇ ꯍꯤꯡꯉꯛꯏꯁꯤ ꯗꯥꯁꯦ ꯌꯥꯝ ꯐꯗꯧ ꯅꯨꯡꯁꯤꯕꯁꯦ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯌꯦꯡꯉꯣꯏ ꯀꯤꯔꯕ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯤ ꯏꯆꯥ ꯂꯩꯔꯦ ꯑꯩꯁꯨ ꯂꯩꯁꯥꯕꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯥꯏꯗꯦꯅ ꯗꯥ ꯍꯥꯎ ꯅꯪ ꯅꯊꯟꯗ ꯆꯥꯛ ꯊꯣꯡꯉ ꯆꯥꯖꯕ ꯉꯝꯃꯗ꯭ꯔꯥ ꯉꯝꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯑꯩꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯉꯥꯏꯔꯝꯗꯣꯏꯅꯤ ꯀꯩꯅꯣ ꯅꯊꯟꯗ ꯏꯔꯨꯖꯕꯁꯨ ꯉꯝꯃꯗ꯭ꯔꯣ ꯉꯝꯃꯅꯤ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯀꯜꯂꯦ ꯅꯪꯅ ꯂꯥꯌꯦꯡꯕꯤꯗꯅ ꯑꯩ ꯀꯜꯂꯁꯤꯗꯤ ꯇꯨ ꯌꯦꯡꯉꯨ ꯈꯨꯠꯀꯥꯁꯦ ꯌꯥꯝ ꯉꯝꯃꯦꯗ ꯗꯥ ꯍꯥꯎ ꯅꯪ ꯅꯊꯟꯗ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ 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 시부 이건데 안 빡쳐들어 봐봐 ꯌꯥꯝ ꯄꯛꯆꯩꯗ ꯅꯪꯗꯤ ꯑꯩꯒꯤ ꯃꯣꯅꯥꯂꯤꯁꯥꯅꯦ ꯑꯩꯁꯨ ꯆꯤꯟꯒꯁꯦ ꯄꯩꯕ ꯈꯔ ꯐꯔꯛꯑꯦ ꯈꯨꯠꯀꯁꯦ ꯈꯔ ꯊꯥꯡꯒꯠꯄ ꯉꯝꯃꯛꯑꯕꯅꯦ ꯑꯩꯅ ꯀꯥꯔ ꯊꯧꯕ ꯉꯝꯃꯗꯤꯅꯦ ꯅꯪꯕꯨ ꯑꯣꯐꯤꯁ ꯐꯥꯎꯅꯦ ꯑꯩꯅ ꯀꯥꯔꯗ ꯊꯤꯟꯗꯣꯏꯅꯦ ꯑꯋꯣꯏꯕ ꯗꯥ ꯑꯩꯁꯦ ꯂꯩꯇꯥꯐꯝ ꯌꯥꯝ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ ꯌꯥꯝ ꯂꯩꯇꯥꯗꯦꯗ ꯗꯥ ꯅꯪꯕꯨ ꯐꯔꯣ ꯅꯪꯕꯨ ꯐꯔꯣ ꯅꯪꯕꯨ ꯐꯔꯣ ꯁꯣꯔꯤ 이씨 나대다 이씨 에이 ꯗꯥ ꯑꯩꯁꯦ ꯑꯣꯐꯤꯁ ꯊꯦꯡꯈ꯭ꯔꯦ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯂꯩꯔꯛꯀꯦꯀꯣ ꯆꯠꯂꯒꯦ 아도 나 한디 할라우고 나 한디 할라우고